Khutta khutlai paiduna lan toba leptuna koki lan oina chatharakle maramaduna mama oibi singna thoglaktuna punna lepminarasi haina Imagi Meira gi secretary RK Ongbi Khoirom Sunitana phongdurakli ngasi paumi singa unaba amada mahakna makha taraduna hai haukiba tang tarani panda Imagi Meira na numit tare ni gi matam thaduna lengak semna bowafam thamkiba leikrabani haukiba ningthokaba numita honorable MLA amana convener oiduna apunbagi meeting ama tauduna athubada Anova government ama semlagani haiba paudu tabada ima singsu khaurang nangai zarambani adubu amuk numitugi numidang wairamda press note ama thadoktuna MLA sing apunba mifam amuk yeithokle hairakpa adu Manipurgi miyambu apangba siduna namthanaba honabani Imagi Meirana thakiba hapta amagi matamdagi numit nini amasu ngaiduna yenglaba matung fawada hanagi rulingi masing suna leiriba MLA singna punsinjuna anoba government ama sembagi thaurang tawba udrei makhoi masel punsin nabasu ngamdrei amaga minister from tanabagi charang naduna leire makha tarakpa oina ngasi VCP Manipur gi president Sarda Devi su Mahaki office oiriba Thambal Sanglenda unarurei MADUDASU VCP President Manipuri Maikeidagi yamna kanna HOTNARI HAIBA НАТТАNA ATOPPA PAOKHUM AMATTA PIRAKTRE MADUGI MAHUTTA Imagi Meira na politics Yaosillakkanu Hairakle Maram aduna leivaki asuk luraba fibam sida miyambu karisu leitaba gum usittaba manba thawong kayasi miyamna amadi mamasingna matik chaba PAOKHUM pirakani haiba khangbiu miyam pumnamak amatta oina kok sungsin naraga Mama sing kwangset machi langduna sem saduna leirasi Manipurgi ima singna miyamna tungi damak icha singi damak khanduna miyam punna hauraduna tawrakpa thabak singda lakpa afafatagi daita pumba Manipurgi MLA hongfuna amadi VCP president na pugadabani haiba wafam su thamki President Madam Nasu, Matau Pibangam Dragadi, Moy Buki Kanarige, Moy Buki Kanarige, other the Moy Nunainaba, Moy Yakanaba Kalaga, Prasa, Piki Kalatragadi, Prasa Mayam Jahoraka Karino, Anisu Majun Drive Haura, no also Nubia, Landi Haura, Sibilua, Rakarino, the Aquita Wimatota, Rossi, according to Kulai by Japanate, according to Bible, my name is President Haura. Kana no koi ayaba pupum do mainam china loi mamai de ai wa hi kulai de jattabani na mainam ni na chuchal ga kaneba mina khadaba horadi mina ai gonda thanga tilage tawde mai thanga mullaga apna mamonda ai isa ka deba nga thok thok da tro ma tilaga hakta da tro no na su ya neba akoi ni cha isu puna makse kamai no hen ni no ba makoi na sigum se o hen ni ngat ba tar ga di taw ni ba tar ga di me gi de thei da or pa da district wise da Magi lagi nisna control to rakanda sigo mase taktra ba loisa longda natro adu de loisa longda ni longdi ti meri pidi me jabi ore ka mai tai kunai ji mutki na mulan ge na tar budi akoi swaya roi ba adu na akoi ni upai le jendre ba mama na kanina lobby aba mafam da longdere hai ya ba mafam da haijere tabi pibam makha tar pa thabak to akoi ngam sakti puthura ka ne akoi ju tawra ane ba